ꯂꯩꯄꯥꯛꯁꯤꯗ ꯏꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯕꯨ ꯅꯩꯈꯥꯏꯔꯒ ꯍꯣꯝꯂꯦꯟ ꯐꯪꯒꯅꯤ ꯈꯜꯂꯤꯕꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯁꯅꯨꯂꯥꯜ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯅꯠꯇꯕ ꯃ꯭ꯌꯥꯟꯃꯥꯔ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯕꯨ ꯅꯩꯈꯥꯏꯔꯒ ꯍꯣꯝꯂꯦꯟ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝꯗ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯝꯖꯤꯡꯂꯣꯞ ꯁꯅꯨꯂꯥꯜꯒꯤ ꯕꯥꯏꯖꯔ ꯌꯨꯝꯅꯥꯝ ꯅꯤꯡꯉꯣꯜ ꯊꯤꯉꯥꯝ ꯑꯣꯡꯕꯤ ꯏꯕꯦꯊꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯕꯦꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯣꯛꯆꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯧꯗ ꯆꯥꯎꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯊꯥ 5 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯁꯥꯊꯤꯔꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯤꯍꯠ ꯃꯤꯄꯨꯟ ꯃꯩꯇꯩꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ, ꯃꯩꯇꯩꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯌꯨꯝꯗ ꯃꯣꯕꯣꯝ ꯊꯥꯗꯕ, ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯥꯝꯊꯤꯅ ꯍꯥꯠꯇꯣꯛꯄ ꯑꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯇꯥꯁꯤꯟ ꯎꯁꯤꯟꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯋꯥꯀꯠꯂꯕꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯈꯤ꯫ MLA 10ꯅ ꯍꯣꯝꯂꯦꯟ ꯇꯥꯟꯕꯒꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ MLA 50 ꯆꯞ ꯃꯥꯟꯅꯅ ꯃꯤꯠ ꯄꯥꯡꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ MLA 50ꯅ ꯗꯤꯕ꯭ꯂꯞꯃꯦꯟꯠ ꯐꯟ ꯂꯥꯛꯄ ꯑꯃꯗꯤ ꯊꯥꯒꯤ ꯐꯪꯂꯤꯕ ꯇꯣꯂꯣꯞ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯥꯝꯃꯨꯕꯒꯤꯔ ꯂꯩꯕꯥꯛ ꯑꯃꯗꯤ ꯄ꯭ꯔꯖꯥꯗꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯈꯟꯖꯕ ꯁꯔꯀꯥꯔꯅ ꯍꯥꯏꯕ ꯂꯩꯔꯒ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯄꯤꯔꯣ꯫ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯏꯔꯝꯗꯝ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯅꯣꯡꯊꯤꯜ ꯃꯤꯡꯁꯦꯜ ꯈꯥꯡꯗꯕ ꯃꯤꯑꯣꯏ ꯐꯥꯕ ꯗꯟꯗꯤ ꯄꯤꯕ ꯃꯔꯥꯜ ꯁꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ngasi pangtokibba pamisinga unabagi thorom aduda ibethoina makhatana phongdokhi makatarakwa atopa editorial gi kalam amada maivana khut tharava anaba amagum ngasigi laingak asidi oheningde problem ama haibasi madugi solution amadi soidana laigani harba solution adu karamna kadomdagi thigadoribano haibaduni luribade lusingba haibasi gi handok asisu adugi matik pak chawgre lusingbo oiba yadaba mina lusingbo oiragade problem tana thalaga laigani problem tana thalaga leiba imong natagana leiba gadu laidana ingsikna leiba ngamloi lusingba haibasde miyamna khanbani aina lusingbo oidingi haiduna su hekta oiba yaba nate lusingba adugi matungda miyoi kya ama laigani magi tungda leiriba miyoi aduna mahakpo yengnabo oina lauraga khurau thangtuna khongchep haibi sanaragadi lusingba adusu kok ngauraga leiba tabani Hausik Manipur da thong libi irang asige solution thifam khangdre miyam gi biyeng dadi state like ana thausa dabadagi irang asige solution laitabani aina launari adu solution amadi adumak laigani harba solution adu matawgaramna laigadagi aina thiba ngamba miyoi aduboni mathik chabalo chingba haribase state as da thong libi irang asige kuki narco terrorist na thogan bani haibasti adu ki patik mayek sengle masigi wai asimak state as da leiriba miyam amadi civil society organization pramagna haina baga loinana center gi losing basina pisinba makoi gi memorandum gyada owafama simak pankhrabane thongli beirang asi state government gi asoiba thausil dagi oirakpani hairagadi madu politics tawba kawe rajniti gi khutong chaba longna ba khoda bagi wangangni haina lawba yare handagi matang as state ainga ki meke dagi samna mafai amata fawfat lan kide haiba miyam na khange maramdi singi mafam ayamba umang koktholaga mapandagi ajilakwa koki terrorist sing jawna miyoi kharana popi plantation park san na tawre masida manipur gi miyam maru ena inkhalak liban ha kya gi punsiba mahan gadawre haiduna state like ana popi plantation jantat pawrak pasi karida lali ai gadori bano rajniti gi khudong sa balong na bahona bada pangangang basupate khulngang na bahona bada thawai na pontha pikraba aikoi gi naharol sin na kari karam bathorang lori bagi ai bodo masu rajniti gi khudong sa balong na bahona diba kangbus na khangjin ba fai mapandagi lepan naidana sangsilakli ba sin kogi narco terrorist na reserve forest area amadi forest protected area dalam khopsinduna yumkai sajilakba kya thingna bahona bada manipur sarkar na kanglu ki khenaba thamdana amadi asan mirai naidana bitai maidei pangal amadi kogi singi yumsing eviction tawbagi thabak chatharakpada lale hai ka doribasi kadaidano lamhian tuhian ba chin kogi narco terrorist na mafung oina sangsilaktuna Manipur po makoi kupam nungta thamna na ba khona bada marem gi sanjau pai basinga manaraga umam punama kokthok tuna Bovi plantation tawduna asauba lupa kro lising kya na khujing oiba salgiam ama khongkat na ba khona bada thinglubagi khoidau thitpa henman khiduna midai singda onsin du khutharakpa yum kai kaya thudek wadana tana tumna mai thadorakhi
kaya amana mi sibina amadi asoga patnangan ke state asida thokliba law and order ga mari leinaba punamak state ki subject ni maduwa tingna bagi damakta law enforcing body haiduna leiribane masigi damakta manipur police MR amadi IRV lingbata natana BDF home guard forward thamlabane aduba kogi lamhen tuhenba kulai privacy na tawrikliba fataba tabak sing adu tingna ba manipur sarkar na honabada center ki ayaba amuk lawkigadra law and order ki problem haibasi state ki subject ni hairagasu hauzik ko ki terrorist na satarkliba yamna tamthiba thaudok sing asi state na control toba ngamdabadagi manipur ki miyam na khutta thang ten fairaga kul ngakna daba honari hauzik wari ba phibam masida state lengak di pangdaba ayamba amagi matawgumna leire state lengak na thauna fariba sidi valley ki saruk kharadani valley ki saruk sing dadi lengak na state force sing bo fasna sin naduna state asida lo lairi aibadu mayaksan uthokpa ngamle aduba singi lamda ko ki lalawba singna afaba makhal ki khulai fairaga satharakwa thawong amadi maitai singi jong kai kya mai thaba mangan takhan bana singba torokpa matam dadi central force bo ero state force bo ero karimata haiba ngamdana leire koki terrorist singi mathakta karigumba makhal amatagi action lawba ngamdri masibang namaram oraga manipur gi miyam marwaina mama lebak manipur bo kanba pamjaba manipur gi ngamkhoi kaibi yaroi aiduna thona fana lebliba kangpu singa koki terrorist singa phone lan thengnari koki lalawba singa lan thengnari bamitai singda lengang onsindra fabi punbi bagi thabak su chathare masimagdi aduki batik nongai taba thongni hanam bihap nangang dariba asine miyam nangang narakliba sing asigi manungda hauzik leiriba manipur gi leiba lengak asidi maibana khut tharaba khangen phamda puthoklaga leiraba anaba amaga manare haina miyam na launari miyam nangang nariba launari ba kaya asi taba haiba ngamdre madugi fiom dadi ngasi gi lengak asi laheningde thawna fudoktuna manipur bo ingtapna leiba hanagi manipur adu ohenna ba honabada khangen phamdagi hawgalaknaba honaba chungani center na manipur da thokliba asuk chawba thodok asi loisinadba honaningde abase state lengak su khanglabani center na loisin gi hargadi yamna ngalligai matam numini humni da loisin ba yarabani lamhen tuhenba kurai paiba kuki militant sing bomasing jamlaba sakti leiraba central force na thengna bhaibasi karisunate susanpur dagi hana hawrakiba irang aduna imphal manungda khunda leita aduna leijaramba kuki singi punsida akai bapi dabadi nate kanglubani gi irang haibadu oirabani na amana amada maral sina basu leitaba nate punamagasi yenglaga thokliba problem sing asi loisana ba honabada center amadi state na solution purakna bagi lambi thiba sange aroibada content sing asi ki markui ba pau khara asi ba pau dam jariba manipur local YouTube channel asidagi yengberiba punama padaga jari channel isana domda kana badi subscribe to be business subscribe to be like and share to was a copy of Namako Amakana Tagasari.